Lakhipuronline puthokchaba September ki tang 19 thangje numit ki Khomjinba Pao tabirasi ahanbada maroi Pao NIT Silchar ki director laktuna Mahiroi Singawari sanakre ngarang mangani suba numita khongjang loisinbada yanakre apok pamarupna MLPCC amadi maifa ki mathakta legal notice pirakpagi matangda khananai nakre Silchar Collegiate School ki oja sing ki khongjang leptuna Mahiroi Sing amuk porika thankre Semjin Sajinba appointment letter pairaga Silchar da thabak join toba lakhiba mioi ama police ta sinakre Manipur police na phajin kiba kulngak pamanga ngarang bel pikre amasung peruk chabana hakchang da pipa kanaba sing Haujik mapungoi Pao tabirase National Institute of Technology NIT Silchar ki Mahiroi Coach Booker Misi ki matangda Engineering Mahiroi sing chathara ki bawakat mifam ngarang mangani suba numita khongjang loisinbada yanakre ngarang irai numita Institute asigi director Professor Dilip Kumar Bedana Mahiroi singa unaduna makoi ki khongjang loisinana ba haiki matam chana makoi ki manakta lakpa ngamkhidabagi damakda Mahiroi singi maphamda director na nungaitaba phongdokhi aibo oina pidraba sumahakna Professor BK Raibo nongmanini asigi manungda din academic ki phamdagi lawthokani haibagi thajaba piramkhi adumoinamak Mahiroi singi maigedagi mahaki wafam adu aiba cherol oina pidraba phauba makoi ki khongjang makha chathaki gani haina phongdokhi Irai numita New Gallery da pung amarom chupna wari sanaki baduda Mahiroi singna makoi gi wakat sing adu director gi maphamda amamam toina phongdokhi Mahiroi singna ahan boina Professor Raibu phamdagi lokthokpa amadi anisubada campus ta leiriba Mahiroi singi mathakta action lokholoi haibagi thajaba piba asina chingba demand taruk adugi aiba oina ayaba pijrba phawba makoi gi khongjang handokloi hairi asomda khongjang asina maram oiraga Mahiroi singna makoi gi larik laisu dapanba oidananaba wakat chathariba mafam adumakta da larik laisu panabasu honari adubu thengna phangba paw amada ngarang irai nimit ki athengbada amukhana phamkhiba mifam amana yanaba poraktuna NIT Silchar gi Mahiroi singi khongjang loisinkhre mifamda NIT gi maigedagi din academic BK Roibu mahaki phamdagi lokthokle haina Mahiroi singda phongdokhi loinana atai dabi sing adu athuba matamda thabak oina pangtokani haibagi aiba cherol pigani haina thajaba piraba matung Mahiroi singna khongjang adu loisinkhibani haire विजिट करके हमारे सारे मेमोरेंडम को जितने भी पॉइंट्स थे उन्हें एश्योरेंस दिलाया है जो अपनी तरफ से पूरी कोशिश करके उन्हें रिजॉल्व करेंगे और इसके साथ साथ उनके पूरी तरीके से एग्जीक्यूट होने का ध्यान रखेंगे इस बात का उन्होंने एश्योरेंस दिलाया है और उन्होंने यहाँ तक ये भी बोला है कि वो हर एक स्टूडेंट से पर्सनली अपने ऑफिस में इंटरेक्ट करेंगे और सारे स्टूडेंट की मेंटल वेलबींग के लिए हमारी डिस्पेंसरी में और साइकेट्रिस्ट और एक्सपर्टाइज डायरेक्टर्स को बुलाएंगे ताकि वो स्टूडेंट की मेंटल वेलबींग को इंश्योर कर सकें इसके अलावा उन्होंने ये भी बताया है कि मंडे को वो ऑफिशियली एडमिनिस्ट्रेशन की तरफ से एडमिन बिल्डिंग पे कोच बुकर तो कंडोलेंस एडमिनिस्ट्रेशन साइड से देने के लिए एक ऑफिशियल गेट टुगेदर रखेंगे और इससे रिलेटेड उन्होंने पूरी क्राउड को इंश्योर किया है कि वो पूरी क्राउड से वन-ऑन-वन इंटरेक्शन करेंगे Manipuri Language Protection Coordination Committee MLPCC amadi Manipuri Youth Front of Assam Maifana Punna Konjang Lekai Manipuri Guest House ta ngarang irai numita kaukiba miyamgi mifamda MLPCC ki chairman Dr. KN Chan Makal ki chairman RK Sanahal amadi Arambam Gaur Gopalna daista phamduna pangthokiba mifamaduda tinkiba miyamna phongdokibada lising amaga chamapan marfuda Manipur Sarkar na ayaba pirakraba mitei mayek kuntaret asi hojik Manipur da University thak phawba tamnaba hauduna Manipur gi newspaper amadi lairik singsu iba horoktuna ngasidi Assam University da MA tambada ayaba piduna tamba hokre MLPCC na chahi asigi April ki tang 18 da Assam gi Education Minister Dr. Ranos Pegu Department of Education gi official singa unaduna Assam da mitei mayek na tamba haunanaba wari sanaduna tamba hobagi ayaba purakpaga loinana Manipuri Youth Front of Assam Maifana su mitei mayek na diploma course tambiba haugadaba matung
अहन तरानिथोई अपोप मरुपना MLPCC अमदी माइफागी मथक्ता लेगल नोटिस पिरक्पा लुनना गुवाहाटी हाई कोर्ट रीट पिटिशन पिसिलक्पगी अचौबा अपनबा अमा पिरक्पगी मतंगदा खना नैनखि हाई कोर्ट रीट पिटिशन पिसिंदुना अपनबा पिरक्पगी थवंग असि मिफम अदुना थमोय सोकना कंडेम तौखि लोइनना तिल्लिबा मियामनसु पेंदबा फोंदोकनखि अहन तरानिथोइना अथुबा मतमदा पिटिशन अदु लौथोकदबनी हाइना मिफमदा तिल्लिबा मियामना अपील तौखि मिफमना कुपना खनरबा मतुंगदा लौखिबा मरुइबा वारेपसिंगदि गुवाहाटी हाई कोर्ट पालकलिबा केस असि थेंगननबा MLPCC ना सेमसाबा अनिसुबदा आसाम दा मितै मेयकना लारिक तमननबा होनरिबा सिदा आसाम गी मियामना मतेंग पांगबिउ हाइना मियामदा अपील तौबा असिना चिंगबा असिनि मिफम अदुदा आरामबम नंदबाबु रिटायर्ड ACS साइखोम कमलाकांता युमनामना दियाचान हौरंगबम केसो CH मोहन सिंह कैसाम विद्यापति सौबाम जयंती लेसुंगम रोबिंद्रो थांजम ब्रोजेन रेहान उद्दीन चिंगबा मियोय सिंह सरुक जाखि हाइना असंगबम सोपोन कन्वेनर MLPCC न खंगलकले सिलचर कॉलेजिएट स्कूल की ओजा सिंह की खोंजंग लेपतुना महिरोय सिंह अमुक परीक्षा थानख्रे सेलारी पिथोक्तबगी वहाउदगी सिलचर कॉलेजिएट स्कूल की ओजा सिंह सगोलसे निमित्तगी हौगदबा महिरोय सिंह की था तरुक की परीक्षा लेफंदुना खोंजंग चंगसिंदुना लाखिबदु स्कूल अथॉरिटी अमदी ओजा सिंह की मरक्ता मिफम अमा पांथोक्तुना यानबा पोरकपदगी ngarang irai numitagi porikha haukhre adumoinamak mahiroy singi yengduna khongjang asi matam kharani gi oina lepani karigumba oja singi dabi mapung phandrabadi porikha asigi matungda makoi gi khongjang amuk makha chathagani haina teachers and staff association gi baigedagi phongdokre Lakhipur online channel asibu yengbiriba singna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidriba singna subscribe tawbiu Semjin Sajinba appointment letter pairaga thabakta join toba lakpani haiba miyoi ama police ta sinakre Paugi lukhun asigi matungina Water Resources Department Silchar da appointment letter puraga join togani haina lakpa nupa ama mahaki appointment letter adu Semjin Sajinba gi kudam changdam phangbadagi office ki miyoi singna hairiba miyoi adubu Silchar police ta sinakre hairi miyoi asi Hailakandi jila gi Boarghat tagini mingna Sakidur Rahman Bajumdar kawi hairi Kangan Jabama Tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na center asigi ahan ba batch September gi tang 19 dagi haure SSC MTS GD CHSL Indian Army Assam Police TET CTET grade 2 grade 3 amadi grade 4 gi exam gi damak maths reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi 9 phawbo oigani admission fee free oigani akupa marol gi damak Kasar Lakhipur ward number 9 da leiba Infinity Knowledge Center gi center in charge Sir Tennyson gi mobile number 7002554061 number asida ngasibak paw phawnabiu Barak Tampak ki sagnai kabi Laukham Nanda Kumarna manung matam chadana laikhidabada Manipuri Sahitya Parishad Lakhipur branch ki president Athopam Nilkantana mifam apoiduna awapa phongdokpagi mifam ama ngarang irai numita Puinabati ME School Tolen Khunda pangthokre mifamda Ngangom Basanta Kumar VP Manipuri Sahitya Parishad Assam Ngangom Baba Macha Naurem Nilmani Tamizur Rahman chingba miyoi singna dais ki leiteng oiduna leikhidraba kabi Laukham Nanda Kumar ki punsi amadi mahaki sahitya ki khudol singi maramda wangangkhe matungda leikhidraba gi atmana taibang mapugi nakta ingna chingna leirunaba minute ani tumina leptana thoni jaki haina tonambam Robindro secretary Manipuri Sahitya Parishad Lakhipur branch na khangalakle Mary Mati Mera Des khongjang asiga mari lenana ngarang irai numita Kasar Lakhipur Noyagram GP gi ward number 9 Lakhipur Khunauda nungtil gi pung ahum taba matamda Lakhipur East ki Jila Parishad Kabrabam Anita Lakhipur Noyagram GP President nominee Nangangom Brajakishor amadi group member singaloinana Booth Committee President SHG member amadi Lamdamasigi senior citizen singaloinana punna saruk yaminaduna Mary Mati Mera Des ki thoram pangthokre
Manipur Police na phajin kiba khulngak pa manga ngarang bel pikre makhoi September gi tang 13 ta phajin kibadagi miyamna thadokna na ba yo hodona lakhibani numit taruk ni police custody da leiraklaba matung ngarang chairap court ta puthokibani makhoi manga bu ngarang nungthilda lupa lising jangkhai gi PR bond da thadokibani hairi adubu makhoi manga gi maraktagi singjamai sorok khaibam laikai dagi moirang them anand chahi nipu manga di amukhana NIA na phaduna Delhi da pukre hairi Bahujan Sahitya Academy na thoidok hendok na miyam gi damak singtha ningai oiba thabak toriba singda piba BSA National Award 2023 pina na bakhan galakpada Manipur dagi miyoi kun gi ming jawrakle hairiba award asi Lakliba October gi tang 15 da Andhra Association Auditorium Lodi Road New Delhi da pangthokadaba Marisuba Bahujan Writers National Conference da lantokani haina Bahujan Sahitya Academy Manipur State President Phanjobam Lanajit ki cherola mada khangalakle Peruk chabana hakjang da piba kanaba aikhoi gi lamdam asida peruk pambi asi kumbi kalen nai dana phanglabasu nongju thagi matamdana hena hauba thengnei akhang ai singi mot matungina peruk chabana ising mari gi leina kokhan bada achouba mateng oi hakjang gi i sengdokhalli unsa gi leina amadi iton faiba phale peruk ti mamal yamba hidak ni hainei perukna chakhaw gi leina kayamarom phale peruk mahina koglubada samken ba phale Ningtham chanba lokhuba puk sabana chingbadasu peruk chabana kanahale chang naina peruk chabana ningsingbagi sakti hengalale haire khanghan jaba ma lamdam asigi meitai khungang khudingda health care gi lamda maroina yoga therapy naturopathy amadi allopathy essential drug ki matengna first aid pinanaba chahi amagi oiba training program ama haujare meitai naharul singbu masana masabu thabak pijanaba aduga hakjang phaba meitai samaj ama sembagi pandamda paikhatwa thodang oina thawai yawba SSLC pass torba naharul singdagi application kauri akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silcharda lengbirakna baning singjari Aigi mingna Dr. Kiran Singha ayha khojai dagini Institute of Medical and Paramedical Science Silchar dagi tamjarakpani ayha hojik isagi clinic hangduna mayam gi seva tawjari maiti isin now singsu Institute of Medical and Paramedical Science ki course sing tawduna self employed oibu haijari aduga institute asigi principal Sir Dr. Maimom Santi Kumar bu ayha pu lamjin bibagi damak thagachari Aroibada maroiba pau amukhanna NIT Silchar gi director laktuna mahiroi singawari sanakre ngarang mangani subanamita khongjang loisinbada yanakre apokpa marupna MLPCC amadi maifagi mathakta legal notice pirakpagi matangda khananai nakre Silchar Collegiate School gi oja singi khongjang leptuna mahiroi sing amuk porika thankre Semjin Sajinba appointment letter pairaga Silcharda thabak join toba lakhiba mioi ama police ta sinakre Manipur Police na phajin kiba khulngak pa manga ngarang bel pikre amasung peruk chabana hakjang da pipa kanaba sing Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare